Tamthiraba Laina-laichat na malemda na miyoy lising kaya hatkhiba amadi miyoy la kaya na nahankhiba serak asida nongaijing numit phawbada malemda na laina asina positive oiba apunba case masing lakh taruk ka lising humphunithoi ka sukno humdra humdoi sukhiba ka loinana miyoy lising kuntha ka chatret marphu sikre haina Johns Hopkins University gi matungina phongdorokli haukhiba pung kuntha taruk asida malemda na positive oiba case amadi sibagi masing khangen hengatuna laichat asina mamang sehi gi December da China da tholkhiba matam adudagi khwaidagi masing yamna positive oidi hairiba matam asigi manungda miyoy lakh amagi mathakta positive oiki Italy da Tamthiraba Laina-laichat na maram oiduna miyoy lising tara sikhiduna khwaidagi mi yamna siba leibak singi manungda makok thongna laikhre Laina asina kumja 2019 gi December dagi naba horakhraba matung numit humpu taret ni da miyoy lakh ama positive oiki mathangda numit tara ma thoini khakta da miyoy lakh ama laichat asina naki aduga laina asina numit marini gi manungda lakh ahum yauki numit humni gi manungda miyoy lakh ahum dagina mari phawba laichat asina naki amadi mathangi numit nini gi manungda miyoy lakh amaga amuk naki laina asina naba masing angakpa phangna khongjen yangna chakhalaki amadi pung kunthra taruk ki manungda miyoy lakh amagi mathakta laina asina naki khwaidagi nauba figure da utlibana global community na laina asi sandokpada taptha hanabagi damak aikhoi punna chatminaba mathau tari haiki Houjik US ta laina asina naba case lakh amaga lising tara confirm tawkhiduna khwaidagi mangjin thaba leibak oikhre loina na atopa khwaidagi tamthina laichat asina soalaba leibak singna Italy Spain Germany Iran amadi France na oiri arobada Paobilai news reader gi video bi yengbi khuding makpu thangchuri